Loyalam E-PAO tabiriba khudingmakpu Huidram Susmitana numidangi pau pizari ahanbada maru oibe headline Thamnapokpi Yaingangpokpi Sanasabi Amasung Sabungkhok khunawga tainaba chingthaktagi Kuki Singna attack Tourakhre Security Force na Yaingangpokpi chingdagi yamlaba khutlai kaya phagatkre Kuki terrorist Singna hanjin na Christian cross yungshinbagi ayaba pirabra haina CPP-KT na phongdorakli pau sandokna pizari Thamnapokpi Yaingangpokpi Sanasabi Amasung Sabungkhok khunawga tainaba chingthaktagi Kuki Singna attack Tourakhre Kuki terrorist Singna Manipur miyamgi mathakta potha duna landarakibagi manung chana lamlai SC Thamnapokpi Yaingangpokpi Sanasabi amadi Sabungkhok khunawga tainaba chingthaktagi Kuki terrorist Singna bomb yauna akanba mawangda attack Tourakhre Thogdok thopamdagi press na phangwa pau amagi matung ina ngarang numidang pung 8 lom tarakpada Kuki terrorist Singna bomb sizinaduna akanba mawangda attack Tourakhre attack adu hawkiban nongyai matung pung amaga makhai fawba jathaki madugi matung tarakpada ngasi ayok pung 10 rom tabada labukta phau khomba chatnaba haurakpada Kuki terrorist Singna bomb yauna nongmai round kaya kaptharaki adubu phau khomba chatpasing adu safagadaba mafamda lehobadagi misi minadi yahodre hari Thodok adugi matangda khunja singna phongdorakpada Yaingangpokpi amasung Thamnapokpi khulgi chingsingda Kuki khulai paiba singna bunker sajinduna leiraba matung attack asi chatharakbani hairiba phibam asida state force ki personnel sing thambinaba maikei adungi khunja singna kayarak hana haijaraga lakibani masiga iroinna lamlai kendra ki MLA Imphal East District ki police ki SP amadi Central Force ki commanding officer yauna kayarak wari sanabasu laikhrabani adubu ngasi phawa khunja singge wafam tabi dabana lakli hairiba ching asidagi tangkak naina Kuki terrorist singna nome kapningba matamda aduma kapsilakpa leptri Kuki khutlai paiba singi bunker da Indian Army gi Mahar regiment na karigumba makhal amatagi action lokhatpa mami tadri Madugui mahut khunja singda onsin bagi thawong ama chatharakpasi depende makhoi sing asi mathau tawroidaba oirabadi hanbikro ngarang numindangdagi chathariliba attack aduda lainga ki official amadi local MLA singna kanagumba amata lakpa leitri haina khunja singna pendaba wafam kaya phongdorakhi Security Force na Yaingangpokpi chingdagi yamlaba khutlai phagatkre Sugnu Police Station na konba Yaingangpokpi chingyada ngasi ayuk Security Force na thihumbagi thabak chathabada masing yamlaba khuchu khulai kaya marum phagat pangamkhre Police tagi phangba pau amana hai 46 toba Assam Rifles Alpha Company na pirakpa paugi likhul amada yumpham oiraga ngasi ayuk pung 5:05 rom tabada Kaching District ki SP Thoksom Bikramjit amasung Additional SP Operation Vinoy Chongthamgi akanba miyeng makhada CDO Unit Kaching gi OC Subedar Soraisham Virlana Luchingduna Chamaga Kuntramato Shuba BSF ki company 46 Assam Rifles amadi CDO unit ki kakchingi apunba team amana Yaingangpokpi chingi akoibada thiba humbagi thabak chathaki maduda mina yamna changnadaba Yaingangpokpi chingi mafam amada sakhangdaba singna lotuna thamlamba oiramgani haina chingnaba hangama pal machugi bora khaw ama thingnaki khaw adu hangdoktuna yenglubada khuchu khulai yauna tonga ba polam kaya yauna yauramba thingnabadagi phagat khibani hari Ngasi fagat kiba polam sing adudi Wafeng handsack ama empty case manga 303 rifle ge empty case taramari lethot ge empty case ama 7.62 empty case manipan 9mm ge live round mari pistol holster ama smoke grenade ani tear smoke cell manga .36 ke high explosive grenade ama magazine ga konana 9mm ge contraband pistol ani live round ani yauna magazine amaga konana .22 rifle registration number 11632 oiba ama bulletproof jacket ama bulletproof plate ama contraband launcher ama amadi jungle boot pair amani hiram asigi matangda makhataba investigation chathanaba case ama lokhathre hari Kuki terrorist singna hanjin na Christian cross yungshinbagi ayaba pirabra haina CPP-KT na phongdorakli Haukiba November 3 ibudau Thangching khubamlen chingsangda Kuki narco terrorist singna amuk hana Christian cross yungchilamba asibu Committee on Protection and Preservation of the Historical Rights of Kobru and Thangching Hills Range CPP-KT na akanba mongda yaningdaba phongdorakli
ngasi committee asigi general secretary Y Sham Khumana khudyak piduna thadorokpa cherol amana haribadi cross mark yungshilamba asigi matangda Manipur lengakta kayarak hana waka cherol pisingki adubu ngasi phawat lengaki maikedegi karigumba amata thabakta onthok piraktri amuk hana November mapanda Manipur ki governor Amasung chief minister da memorandum pisin kibalai mamang chahigi September taramari amadi kulhumdoi November ani Amasung November tarukta su governor amadi chief minister da memorandum pisin kibalai khrei maram aduna Kuki narco terrorist sing na tawriba thabak sing asi center amadi state government na ayaba pirabra India amadi Manipur state na Kuki narco terrorist singi mathakta thabak lokhatpa ngamdrabara amadi makhoida surrender tawkhrabara madu natraga action lokhatpiyu center amadi Manipur government na Kuki narco terrorist singi mathakta legal action lobiduna amadi job chaba chairak lokhatpinaba committee asigi maikedigi khanghanjari haina su phongdorakli ban general strike komthoklei Lamkhai to Sugunu Road State Highway Development and Demand Committee LSRDDC na lambi asida November taramathoigi ayuk pung taruk tagi pung nifunipagi ban general strike tawgani haina mamang thagi October 18 ta lauthoki badu matam kharagi oina komthoklei Committee gi mehut singna November nipanda lambi gi phibam yengsinba chatpada hianglam SC saruk singda khumang chauksina lambi semba thengnarakpa amadi sugunu SC gi waikhong machindagi hauraga nauna mafam ama anida lambi semba horamba thengnaraba matung November mapanda committee gi phangkiba webinar na ban handopagi khongthang asi lorakpani Miyamna pamnadraba ban general strike amu hana lambi asiga mari lainana makhata na tawraktanaba paliba lengak lambi sembada achoba thodang loriba department amadi contractor singna miyamgi khanbiraga quality progress laina lambi sembirakani habigi thazaba committee gi maikedegi thamlakli Lising ani kunmanga phawbada pathoi kendrada koilas thadaba lambel lehendana bohotnari haina kebana phongdokre Lising ani kunmanga gi Mars kuntramathoi phawbada pathoi kendra gi mafam sing koilas thadaba lambel amata lehendana ba pandam thamli haina pathoi kendra gi MLA sapam kunjaki sir kebana phongdokre Wafam asingarang pathoi kendra gi manung channa leriba Langjing CRPF group center chatpa yariba Langjing dagi Iroisemba Chingjin dagi kilometer ama hena sangba lambi Haino pok dagi Sabungkhok taba yabal kilometer mari rom sangba lambi amadi Moirang hanuba amamang laikadagi sadokpam taba yaba kilometer ani rom sangba lambel asi hauzik koilas thaduna sem sariba sing yengshilladuna wafam asi MLA na phangdokhibani Mahakna makha taraduna lambel sing asi busham liba contractor singda mahakai yanaba amagi makhada lambel asi afaba lambel ama ohenaba hotnaba galoinana makhoi gi sendongdi miyamna afaba lambel ama sembire haina momon minok no hanbaduni haina contractor singa yanabagi makhada suhanbani Kendra asigi miyamna su lambel asi sembada fazana cooperation pibini makhata na su fazana cooperation pibiu haina su phongdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Legal Services Authority na logi mateng mathau tabasingidamak khongpham chena lepli haina Chief Justice na phongdorakli Mipum khudimak na manaba miyeng yengduna achumba wayal pinaba Legal Service Authority na logi mateng mathau taba sotharaba singidamak khongpham chena lepli haina High Court of Manipur gi Chief Justice Siddharth Sridulna ngarang laibak asigi mafam ayambada pangthokliba National Legal Service Day ga mari lenana pangthokpa World Thought lamthaba ga mari lenana phongdokhrei National Legal Services Authority ki miyeng makhada Manipur State Legal Services Authority masal sana sinduna pangthokpa World Thought adu Chief Justice Siddharth Sridulna luchingduna Manipur leba High Court of Manipur gi complex tagi khongsang lataga lampel pata leba masal sagi office ta lamthongpham oikhi Legal Services Authority ki thomi singna saruk yaduna chathakiba World Thought aduga mari lenana Chief Justice Siddharth Sridulna hai Ing kumja lising amaga chamapan maudra mangagi November mapanda Legal Services Authority Act pass tawkiba adubu nisingduna chahi khudingi numit asi National Legal Service Day haina lebak asigi mafam ayambada pangthoknari Act asi sotharaba miyosingda logi oiba mateng pinabagi damak haudokhibani National Legal Services Day pangthokpagi maru oiba maramdi miyamda Legal Services Authority Act ki makhada yauriba provisions sing amadi
Militant matangda ningthina khanghanbani. India ki citizen ama oina mipum khodimak masa masa gi phangpham tokpa right lei. Mipum khodimak achumba wayal phangbagi right chu lei. Logi mateng mathau taba sotharaba miyoshingda achumba wayal pinaba Legal Service Authority na ehenba miyeng thamni. STSC nupi angang mimana draba amadi lairabagi pankhai makhada leba miyoshingna free legal aid ki khudong chaba ase loba yagani. Walton asina miyamda legal aid ki matangda marik chumba pausal piri maram aduna miyamna achumba wayal phangnabagidamak Legal Service Authority ki mateng lobiyo haina Chief Justice na makhata khi. Phizam set by AR personnel Singna khulngak pa mari faduna punaba hotnabada maira paibi singna mulhore. Khulngak tuna leba khunja volunteer singbo khulai matik chana paiba phizam setpa mamai mamit khumba kuntra humdoi shuba Assam Rifles ki kamuna faduna puna ba hotna rambadagi maira paibi singna AR gi makutagi mulhore loinana AR gi personal sing adu mafam adudagi na thoktuna chenkre hari Hairiba thodok ase ngarang numidang wairam pung manga makhairom tarakpa matamda Sekmai Police Station gi manung chanba Sekmai Turel mapanda leiba Sandy Sort haina khangnaba mafam aduda thokibani Pau asina hai mamai mamit khumjimba phizam setpa AR ge kangbu amana mafam aduda lakpaga luinana khulnga po sing khutlaiga konana fakhi thodok adu thokle habigi pau tabadigi lekai gi maira paibi sing mafam aduda thomjinduna AR ge kangbu aduga akanma mawongda mukna khi loinana makoina fajinduna thamluraba khulnga pa khunja volunteer mari adu AR gi makutagi mulhoba ngamkhibani Maira paibi singna makhoi kana kana no haina hangba matamda kunthra humdoi shuba AR ni haina phongdoki hari Miyam da lana uhanaba hona khiba thawongbu Dr. Ramesh na yaningdaba phongdorakli Haukiba November 3 ta wangu amadi kumbida hangba relief camp ta leriba Imensin MP Bimol amadi MLA Ranjit anina unakiba adu miyam ge mihud ama oina unakibani Masida Congress Party gi oiba wafam leite haina kumbi SC INC gi mirep oikiba Dr. Khangembam Ramesh na phongdokrai Press Club ta Paumi Singa Unaba Amada Relief Camp ta Lanjena Duna Leriba Singi Pibam Amadi Angang Singna Lairik Laishu Tamba Amadi Narak Yalakpada Oiriba Pibam Yimatang MP Amadi MLA na Unaduna Miyamga Wari Sanakiba Adu Kumbi Kendra gi BJP Mandal Amadi Kendra Asigi MLA na Naknaba Miyo Shinga Lana Uhanaba Honorable Thawong Asi Yaning de Haiki Honorable MLA Kiranjit aduga Honorable MP Professor Bimol Akojam aduga ai sama Khangembam Ramesh makoina nangfu sapu torakanda leiriba investigation sida koi internally dispersal person sida nangfu da karigumba khara lana pradada sandungnabo honak matunda tumina legal mi chakda aishunati Diabetes Hospital and Research Center ge MD nomaina kaplam lei ambulance driver police na kokhrei Porompata laiba Diabetes Hospital and Research Center ki MD Moirangthem Danabir chahi nifu humdoi apopa Moirangthem tomba sakhangdaba singna nomaina kaplam lei Hospital asigi ambulance ki van su nomai round mari ra kapsilam le hari Thodok ase ngarang numidang pung 3 makhairom taba matamda Imphal East District ki Porompat PS na konba soibam lekai ayang pali lambi gi matai da leiba hospital asima ki mamangda sakhangdaba singna thawong ase chatharamani hari Police tagim phangba paugi matung ina Dr. M Danabirna mahaki hospital dagi kumlak laba matung yum hanabagi thorang torokpada sakangdaba sing aduna mahapu nomai kaplambada natana hospital asege ambulance service toriba van ki driver side tasu nomai round ahum kapsilamani Madugi matung sakangdaba sing aduna Dr. Danabir gi license gansu munduna pukibani Dr. Danabir ase uripok sorban Tingel Harengbam Lekadigini. Thodok Asigi Pau Hek Pangbada Thodok Topamda Police ki team ama changsinduna verification tawba matamda mafam adudagi nongmai maru tokning ahum phangki. Dr. Danabir gi oi thamba khudangi jagadasu nongmai maru ama panbadagi Janims Hospital laikhanaki. Thodok Asigi matangda Porompat PS na case ama register. Tawduna Makatawa investigation chathaba hokhrei. Loinana ambulance driver Makatana wahang pahong chathanaba police na kokat khrei. Ambulance so fagat khrei. Panba yabadi Dr. M Danabir asi mamangda mahaki yumda amadi hospital asimaktada bomb thamjinduna aki akhang pirambagi thodok kaya laikhrei. Loinana ikui kuidringe numit kharani gi mamangda mahiro lup amaga waphangnabagi thodok su leiribani. Kamjong Amasung Ukhrul District Leriba Myanmar refugees sing December 10 Phabugi Manungda Maramda Hankhinaba District Head Sina Khanghalakpa Leirei
Myanmar da hauzik military juntana akanba airstrike chathabadagi miyoi kaya awaba mayok naringai cherak asida Manipur gi Kamjong district amasung Ukhrul district ta lanjenaduna leriba Myanmar refugees sing December tara phawgi manungda mafam adu thadokthuna chakhinaba district head singi maikaidagi khangalakpa leire haina refugees singi maikaidagi Myanmar da west oba RFA news agency da phongdokhre News agency asigi report amagi matung ina haribana Kamjong district amasung Myanmar da lanjenaduna leriba sing asi ayambana Myanmar gi Sagaying division dagi Tijim township dagini haukiba chahi lising ani kurma thoigi February thada leibak aduda military ku chathagibadagi hauzik military junta amasung rebel group singi marakta akanba lal thingnaribani Masina maram oiraga Myanmar ga lonariba Manipur gi district ani asida hauzik Myanmar gi lishing ahumrong changja from lodona leribani Kamjong district amasung Ukhrul district ki authority singi maikaidagi mamang thada refugees sing asida lakatari bachayol kharagi manungda makoi sing adu maramda hankhigedabani haina khanghalakpa leire adubo hariba thawong asi Manipur gi atopa district sing da chathabra haibadudi khangde hari Nagaland ki tokhaiba phiral amasung constitution ama thamnaba IM na taliba demand India lengak na yaningde haina Jamir na phongdorakli Nagaland gi hanigi chief minister oirambadana tana state kharagi governor su oiramba veteran politician SC Jamir na haikhrei Nagaland ki tokhaiba phiral amasung tokhaiba constitution ama thamnaba NSCN IM na taliba demand asi India government na yaningde wafam asi Union Home Minister Amit Shah unaruraba matung pawmi singna mahak na phongdokibani SC Jamir na Union Home Minister Amit Shah unaruraba matung pawmi singda hai Government of India amasung IM anigi marakta chathariba peace talk asida mapung oiba wafam ama oiriba Nagaland gi tokhaiba phiral amasung constitution ama thamba haibasi India government na yaningde maram aduna IM gi demand asi oithokadaba mande ing kumjalising aniga taramanga dagi framework agreement sign tawnaduna nakal anigi marakta chathariba peace talk ki waroshin asi kari oirakadagi haibasi naga miyamna matam sangna ngaiduna laklaba amani wari sanaba asigi waroshin tindarakpa asida naga miyam hojiti chokthaba phawrei adubu India gi oina constitution ama firal ama amadi prime minister ama lei haina Union Home Minister Amit Shah na phongdokiba asi NSCN IM gi demand asi center na yadriba phawdi oithokloidaba amani haina mahakna makhata na phongdoki Central Security Force laina law suba chatkibi nupi ama Kuki terrorist singna nongmaina kaptuna hatkiba thawong se condemn tawi haina kokomina phongdorakli Kokomi former wingi convener Konthozam Thoibana Haikre Central Security Force laina law suba chatkibi nupi ama Kuki narco terrorist singna nongmaina kaptuna hatkiba thawong asi awangba thakta condemn tawi Wafam asi ngasi lamfelda laiba Kokomi ge office ta pangthopa paugi mifam amada mahakna phongdokibani mahakna makha taraduna ngarang thokiba laibak thiba thodok amada sapam ongbi Sofia Mapuroba Dayananda Kobinupi ama Kuki narco terrorist singna nongmai kapsinduna hatkiba thawong asi yamna nungaitaba thodok amani thokiba mafam aduda Kokomi gi team amasu chatuna yingsilurei mafam adugi miyamgi punsi ngak senaba BSF ki post amasu leiribani mangzauna na BSF ki force singda pau piraga lawshuba chatkibani haiba pau mafam adugi miyoshina thamlakhiba lei Mafam aduda post hangduna leriba Central Security Force ki section daba thawong amasu uba phangki mamangda su Kokomi gi maiketigi law lokpa matamda section tharang lokhat piu pamdaba thodok thokpa yai haibasi kayarak hanna lengakta thamkiba leikhrei laibak thiba thodok asigi tekchak lengak asina pugadabani makhata ba pamdaba thodok thoktanaba amadi lawmi singna law lokpa chatpada pamdaba thodok thoktanaba akanba thabak lokhat piu hiram asigi matangda Kokomi gi former wing chief minister amadi governor da memorandum amamam pisilagani haiki nakal amaromda Manipur miyam na Central Security Force asi thajaba ngamdre miyam ge punsi ngak shenba ngamdre maram aduna Central Security Forcing state asidagi halhan bikro aikoina oina ngakcharage karigumba isana ngakchaba asida lengak asina phaba punba tobiganu haiba wafam su thamki Relief camp singda wakat mipam phamkrei
Hauzik tholiba maitai amadi kuki anigi lal asi hauzik phawba loishindabaga loinana tongan ba mafamsingda hangliba relief campsingda leiriba inmensina wakat mifam phamduna protest tawkhre ngasi center amadi state lengakna lal asibu loishinba ngamdana relief campsingda leiriba inmensing masa gi mayumda hanjil hanba ngamdaba asigi matangda wakat mifam phamkiba mafamsingdi mandap yumpham relief camp khurkhul fayeng high school relief camp Phumlau Kairoi High School Relief Camp amadi Yaingangpokpi Primary Relief Camp ni ngasigi wakat mifam sing aduda ekhoibu kayam kuina relief camp ta lehengadoribano lengakna saba fabricated house ta leiba pamde ekhoi isagi leifamda leiba pami habina chingba kholau sing lauki aroibada maru oiba pau amuka hanna pizari Thamnapokpi Yaingangpokpi Sanasabi Amasung Sabungkhok khunaga tainaba chingthaktagi Kuki Singna attack Tourakhre Security Force na Yaingangpokpi chingdagi yamlaba khutlai kaya fagatkhre Kuki terrorist singna hanjin na Christian cross yungshinbagi ayaba pirabra haina CPP na phongdorakli matang asida numidangi pau piba loizare Loyalam E-PAO tabiriba khudingmapu amuka hanna khurumjari